KAKCHING district Manung CHANNA LEIBA KEIRAK SHAK-KHANGDABA SHINGNA NONGMEI KAPTUNA HATLAMBA BIHAR DAGI Sunalal Kumar AMASUNG Dasharat Kumar gi Imung Manung Da Lupa Lakh Tara gi Shenpham Ex-Gratia Oina Piragani HAINA Manipur gi Chief Minister NONGTHOMBAM BIREN LAOTHOKKHRE SHAK-KHANGDABA SINGgi mihat adu yaningdaba amadi nungaitaba phongdokladuna Chief Minister NONGTHOMBAM BIREN mahaki microblogging site X da thagalakpa post amana hai Bihar dagi Sunalal amasung Dasharat Kumar minung silaitana NONGMEI KAPTUNA HATLAMBAGI thawong adu akan mong condemn tawi makoi anigi Imung Manung na thengna horiba awabadasu saruk yari Manipur gi hauzik oiriba luraba tanfam asida makhatana tangdu leitadaba amade charangnaba thokhanba yaba tojungningai oiba thabak thorang chatharakliba sing asi taraina lofam thokte makoi gi thabak thoram sing asi maithiba pinabagi damak makoi gi mayokta aikoi amato oina lepminaba mathau tai mihat asida chenaba sing faduna logi oiba matik chaba chairak pinaba mathau taba thabak thorang sing paikhatuna akan bamong da tizili Mathau tarabadi case asi NIA da sinagani hainasu Chief Minister NONGTHOMBAM BIREN gi post asina makhatari